이제 토이비 라이브 TV 이제워 이때면은 하나도는 반 두간지 판보래가디 택나부지 누가이동님이 ꯑꯁ ꯑꯩꯅ ꯍꯦꯟ ꯐꯝꯅꯤꯡꯉꯤꯕꯅꯤꯅꯦ ꯃꯔꯨꯞ ꯑꯆꯧ ꯑꯆꯧꯕ ꯈꯔ ꯌꯥꯎꯁꯜꯂꯨꯗꯅ ꯁꯦꯟꯄꯣꯠ ꯄꯨꯊꯗꯅ ꯇꯧꯔꯤꯕꯅꯤꯅꯦ 이때 뭐 있다 모두부 타박 따웨다이네 ꯍꯣ ꯇꯧꯋꯦ ꯐꯥꯌꯔ ꯁꯥꯔꯚꯤꯁꯇ ꯇꯧꯋꯦ 생각 없본데다 와리디 아도 이때봐 그이노도 토비도 와리도 혹독 피그라 봐봐 ꯍꯧꯗꯣꯛꯈ꯭ꯔꯦ ꯌꯥꯅꯤꯗ 이때이면 야나바 실라 ꯂꯣꯏꯔꯦ 마두노 सक्सेस 오이드나 토비가 이거 왜 홍아봐 이때 뭐기네 쏘고 빅빅이 ꯈꯪꯗ꯭ꯔꯦ 선나게 리갑지 쏘이드레 하이리 ꯀꯔꯤꯒꯤ ꯁꯅꯥꯅꯣꯗ ꯑꯔꯩ ꯂꯩꯇ ꯍꯪꯅꯗꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯤꯁꯦ ꯁꯤꯅ ꯑꯗꯨꯝ ꯄꯦꯜꯂꯦ ꯃꯐꯝ ꯆꯥꯗꯦ ꯃꯤꯅ ꯎꯔ ꯐꯖꯗꯦ ꯋꯥꯔꯤꯗꯤ ꯐꯣꯟꯗ ꯑꯣꯏꯅ ꯁꯥꯟꯅꯔꯁꯦ ꯍꯣꯏ ꯌꯥꯏ 수르베용 ꯁꯨꯔꯝꯃꯅꯤ ꯌꯥꯔꯦꯗ ꯅꯪꯅ ꯁꯨꯔꯦꯅ ꯄꯤꯔꯗꯤ ꯁꯨꯔꯝꯃꯅꯤ ꯍꯣꯏ ꯇꯦꯕ ꯑꯗꯨꯗꯤ 이때이만 ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯇꯦꯕ ꯍꯣꯔꯦꯟ ꯐꯣꯟꯗ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤ ꯑꯩꯗꯤ ꯁꯣꯏꯗ꯭ꯔꯦ ꯈꯜꯂꯝꯅꯤꯀꯣ ꯆꯠꯂꯦ 인바이테이션지나 미 kaya tauba ꯑꯁ ꯉꯥꯏꯕ ꯋꯥꯔꯝꯃꯅꯤ ꯋꯥꯗꯦꯗ ꯁꯦꯟꯇꯦꯛ ꯇꯥꯗꯅꯕꯅ ꯃꯔꯨꯞ ꯃꯐꯝꯗ ꯆꯪꯉꯒ ꯍꯥꯏꯔꯝꯃꯤꯕ ꯑꯗꯨ ꯏꯇꯩꯃꯩ ꯗꯨꯀꯥꯟꯗꯣ ꯐꯝꯅꯕ ꯇꯧꯁꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯁ ꯁꯦꯟꯄꯣꯠ ꯈꯔ ꯄꯨꯊꯔꯦꯅꯦ ꯑꯗꯨꯅꯅꯤꯅꯦ ꯁꯦꯟꯄꯣꯠꯇꯣ ꯑꯩ ꯈꯔ ꯊꯥꯗꯔꯛꯑꯒꯦ 이ꯇꯩꯃ ꯑꯁ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯏꯕꯨ ꯏꯀꯥꯏꯔꯦꯗ ꯇꯧꯔꯤꯁꯦ ꯀꯩꯇ ꯏꯀꯥꯏꯕꯤꯔꯨꯅꯨ 이ꯇꯩꯃ ꯊꯣꯏꯕꯤꯗꯨꯗ ꯌꯥꯅꯕ ꯇꯧꯕꯤꯌꯨꯁꯦ ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯌꯥꯄꯣꯠꯇꯦꯗ ꯑꯗꯨꯕꯨꯅꯦ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯌꯨꯀꯣ ꯍꯣꯏ ꯑꯗꯣ ꯋꯥꯔꯤꯗꯣ ꯍꯧꯗꯣꯛꯄꯤꯈ꯭ꯔꯕ 이ꯇꯩꯃ ꯍꯧꯗꯣꯛꯈ꯭ꯔꯝꯅꯦ ꯃꯇꯝ ꯈꯛꯇꯪꯗꯤ ꯈꯟꯈꯤꯒꯦ ꯍꯥꯏꯔꯤꯌꯦ ꯈꯪꯗ꯭ꯔꯦ 이ꯇꯩꯃꯅ ꯈꯔ ꯐꯖꯕꯤ ꯂꯣꯟꯗꯥꯗ ꯌꯥꯅꯕ ꯇꯧꯕꯤꯔꯨꯁꯨ ꯉꯥꯏꯔꯦ 이ꯇꯩꯃ ꯍꯣꯏꯗ ꯃꯗꯨꯒꯤꯕꯨꯗꯤ 이때이ꯃꯒꯤ ꯑꯔꯧꯕ ꯁꯕꯖꯦꯛꯅꯤꯗꯅ ꯑꯣ ꯑꯁ ꯗꯨꯀꯥꯟꯁꯨ ꯍꯥꯡꯅꯤꯡꯉꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯑꯊꯨꯕꯗ ꯂꯨꯄꯥ 30-40 ꯄꯥꯡꯖꯔꯒꯦ 이ꯇꯩꯃ ꯑꯣ ꯍꯣ ꯑꯗꯣ ꯂꯝꯕꯤꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯣꯏ ꯃꯤꯅ ꯎꯔ ꯐꯖꯗꯦ ꯁꯤ 이ꯇꯩꯃ ꯍꯣꯔꯦꯟꯁꯦ ꯐꯣꯟꯗ ꯐꯥꯎꯅꯔꯁꯤꯀꯣ ꯆꯠꯂꯦꯀꯣ ꯍꯣꯏ ꯕꯥꯏ ꯑꯄꯥꯝꯕ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯕꯁꯤꯁꯨ ꯋꯥꯏꯀꯣ Hai papi, ngaiko, kamo. Kaino nangna usinadana sakya tawri dia. 우신나다바 ꯅꯠꯇꯦꯅꯦ 이나마 ꯋꯥꯈꯜ ꯑꯃꯗ ꯑꯩꯁꯦ ꯎꯡꯉꯒ ꯑꯗꯨꯝ ꯆꯠꯂꯕꯅꯦ ꯒꯥꯔꯤ ꯊꯧꯅꯅꯦ ꯒꯥꯔꯤ ꯊꯧꯔꯤ ꯍꯥꯏꯕ ꯀꯥꯎꯔꯦ Yare, kamay tawseba. ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯉꯝꯕ ꯈꯔ ꯁꯣꯏꯗꯅ ꯏꯟꯈꯠꯂꯛꯑꯒꯦ Handak tha, mathang tha haidana. Thara ibe matam se kayang kuirageba. ꯌꯨꯝꯒꯤ ꯏꯃꯥꯗꯣ ꯅꯥꯁꯜꯂꯛꯇꯅ ꯇꯧꯔꯤꯅꯦ ꯃꯤ ꯏꯅꯃ ꯊꯣꯅꯝꯕꯤꯅ ꯑꯃ ꯍꯦꯛꯇ ꯌꯦꯠꯁꯜꯂꯛ Nangi anayaksina marol ma yawkra poni. Nangbu ngambunga mandra haba. Migi lektubu lohongbam tang sinarugeena waigraga thamdokpa ngamiba nangbu nang mungakpa leitine. ꯂꯤꯛꯇꯨ ꯄꯤꯊꯣꯛꯀꯦꯅ ꯊꯤꯜꯂꯛꯄꯗ ꯂꯝꯕꯤꯗ ꯆꯠꯂꯤꯉꯩꯗ ꯌꯨꯝꯗꯒꯤ ꯐꯣꯟ ꯇꯧꯁꯜꯂꯛꯄ ꯏꯃꯥꯗꯣ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯃꯨꯛꯇ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯄꯗꯒꯤ ꯇꯧꯈ꯭ꯔꯤꯅꯦ ꯃꯤ ꯏꯅꯃ ꯁꯥꯎꯕꯤꯔꯅꯨ ꯏꯅꯃ ꯄꯨꯂꯞꯅ ꯏꯟꯊꯣꯛꯄꯗꯤ ꯈꯤꯇꯪ ꯋꯥꯗꯣꯔꯦ ꯃꯊꯪ ꯊꯥꯗꯅꯦ ꯑꯉꯝꯕ ꯈꯔ ꯁꯣꯏꯗꯅ ꯏꯟꯊꯣꯛꯆꯔꯛꯑꯒꯦ He, kana ponte. Gari se thanamo. ꯑꯁ ꯒꯥꯔꯤꯁꯦ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯏꯅꯃ ꯂꯩꯀꯥꯏ ꯑꯉꯥꯡ ꯑꯃꯗꯒꯤ ꯑꯩꯅ ꯋꯥꯏꯔꯛꯄꯅꯦ Wairo oito. Thamamo haisini. ꯒꯥꯔꯤ ꯍꯨꯔꯥꯟꯈ꯭ꯔꯦꯅ ꯒꯥꯔꯤ ꯃꯄꯨꯅ ꯑꯃꯨꯛ ꯀꯦꯁ ꯇꯧꯁꯜꯂꯛꯇꯅ ꯏꯅꯃ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯅꯤ ꯃꯊꯪ ꯊꯥꯗꯅꯦ ꯐꯪꯒꯗꯕ ꯁꯦꯔꯦꯜ ꯃꯔꯨꯞ ꯑꯃ ꯂꯩꯌꯦꯕ ꯃꯗꯨ ꯐꯪꯉꯒꯅꯦ ꯁꯣꯏꯗꯅ ꯏꯟꯈꯠꯆꯔꯛꯑꯒꯦ ꯑꯃꯝ ꯑꯉꯥꯟꯁꯤꯒꯤ ꯃꯈꯥꯗꯅꯦ ꯂꯩꯕ ꯉꯝꯗꯕ ꯑꯣꯏꯒꯦ ꯍꯦꯛ ꯁꯣꯏꯕꯗ Lalonbigi wasak aiduni nangi wasak tudi. Kayarakno nangna sai wasak se. ꯁꯣꯏꯔꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯒꯅꯦ ꯍꯦꯛꯇ ꯑꯌꯦꯠꯄ ꯑꯃ ꯍꯦꯛꯇ ꯌꯥꯎꯁꯜꯂꯛꯄ ꯏꯅꯝꯃ ꯒꯥꯔꯤꯁꯦ ꯉꯥꯏꯅꯔꯝꯃꯅꯤ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯖꯔꯛꯑꯒꯦ Handak pu soiraba. Aidi case tawradawni.
ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯇꯣꯂꯣꯞꯇꯣ ꯑꯗꯨꯗꯒꯤ ꯀꯥꯍꯟꯗꯣꯔꯤꯕ ꯍꯣꯏ ꯍꯣꯏ ꯏꯅꯝꯃ ꯁꯣꯏꯔꯣꯏꯗ ꯁꯣꯏꯔꯣꯏꯗ ꯆꯠꯂꯦ ꯅꯣꯏ ꯗꯣꯝꯆꯥ ꯍꯥꯏꯗꯣ ꯀꯔꯤ ꯈꯜꯂꯤꯒꯦ ꯌꯥꯅꯤꯡꯉꯁꯨ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯗꯣꯝꯆꯥꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯛꯇꯕ꯭ꯔꯣ 사락대다. ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯋꯥꯔꯤ ꯈꯔꯗꯤ ꯁꯥꯔꯅꯤꯗ 에, 아이원에 그래도 왜 사도이바? ꯅꯪꯅ ꯏꯀꯥꯏ ꯇꯧꯔꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤꯗ ꯀꯩꯁꯨ ꯏꯀꯥꯏꯔꯨꯅꯨꯗ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯕꯁꯤꯕꯨ 짤로 해, 따닝데. ꯇꯥꯅꯤꯡꯉꯨꯗ ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤꯗ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯅꯤ 랑도 따닝데고, 나삭두가. ꯀꯅꯥꯅꯣ ꯑꯃꯁꯤꯅ ꯄꯞ ꯇꯥꯈ꯭ꯔꯦꯗ ꯃꯣꯏ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯔ ꯀꯅꯥꯅꯣ ꯈꯪꯗꯦꯅꯦ ꯑꯁ ꯂꯣꯏꯔꯦ ꯑꯩꯁꯨ ꯌꯥꯝ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦꯗ 따닝데. ꯊꯣꯏꯕꯤ ꯀꯅꯥꯅꯣ ꯁꯤꯅ ꯀꯣꯂꯦꯖ ꯆꯠꯂꯣꯏꯔꯥ 허영걸, ꯏ ꯅꯣꯏ ꯈꯥꯗꯣꯟꯂꯣ 너희 마실 암따니. ꯊꯣꯏꯕꯤ ꯑꯩ ꯋꯥ ꯑꯝꯇ ꯍꯪꯍꯧꯒꯦꯅꯦ ꯅꯣꯏ 인도자는 하이도 야라면들어 하 그나노 마나 너희 콜레지가 오자라 많이 따모 아이디 토이비 보이프렌드 오래 보이는 거래 토이비세 미우이너가 셈비기에는 큰바 뭐이 놈자나 얌 깐나 하이버도 다이주 농아이트라고 오자나 란 로비누고 아야 뭐뭐 돔자 하리바 호이 호이 토비 뭐니 떨지 그이노 미 우시트바, 꼬이니나 레이바. 어이 너니 가코 lambi lamjauda nupi mathanda chatpa yadaba achit akom chenaba kamuro hoi nate 그이노네 마나 모이 콜레지 오자 아이나 토이비 보이프렌드 아이다 aije jel le thorpa tha phadim ni ne ha toine changdori de jel je 그이노 하이시보 hey ngako aine paise yo pa ni lam hai he hai ra di hangoi tat padong ni mata mata tat ni she kaino ai sibo noi ani na angang ji tor ji kaino angang ji lairik tam to la ge hai ra ai lai ni nge de ne thobi de kana su ke so to bu ya roi mi ya ma ni ko ai ku tat kri je 하 jel do ai di yum chap ana ro na punji do kitang hingi khalaga di cho 망누아이팅 칼리 oi sat chalo yeng kano 깐토로메 ai gi khut matat matat tat ni je khang de sar na 아스, 마시나 마로나마. 헬로, 땡이데이면 또 위리시보 하이마. 콜레지 키바니. 탱나드라바. 그리 하라마기에바. 땡이면 까야 타이비드나 까리 하름 너이노 이따이 메모옹세 아얌 성니 아잉원은 산업이 타박디 떨었거노 아파보고 이러고 아도마이 사오라가보. 누피나 야닝바 홍나디네. 아뻥보. 아이 토이비데 사오기데 이따이면 내 샤오리시 아이너부디 와리도 파즈나 사그라바네. 아도 야닝바부디 울람드레. 누피 오이바기 이까이드나 오이나자리니. 야래 또 어디 이때마 ꯑꯁ ꯑꯩꯅ ꯑꯃꯨꯛꯀ ꯅ ꯇꯛꯁꯟꯒꯦ ꯀꯩꯗꯧꯔꯒꯦ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ 아이 셀싱도 아투모담 비톡비로 나트라디네 나타이 꺄 자로이 ꯍꯧꯗ ꯉꯥꯏꯔꯤ ꯍꯦꯛꯇ ꯇꯣꯠꯂꯣ ꯆꯥꯔꯒꯦꯗꯤ ꯀꯅꯥ ꯌꯥꯗꯣꯏꯅꯣ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯐꯣꯟ ꯑꯃꯃꯨꯛ ꯅꯣꯏ ꯇꯥꯃꯣꯒꯤ ꯐꯣꯟ ꯂꯥꯛꯑꯦ 이 그러네 ꯍꯦꯜꯂꯣ ꯁꯣꯟꯗ ꯅꯣꯡꯊꯣꯟꯅ ꯏꯃꯥ ꯍꯦ ꯁꯣꯏꯔꯦ ꯅꯣꯏ ꯇꯥꯃꯣꯅ ꯑꯣꯐꯤꯁꯇꯒꯤ ꯐꯣꯟ ꯇꯧꯔꯛꯇꯅ ꯄꯥꯏꯕ ꯌꯥꯗ꯭ꯔꯤꯕꯅꯤꯅꯦꯍꯦ 오 야래 아스 ꯑꯩ ꯏꯇꯩꯃꯕꯨꯅꯦ ꯌꯥꯝ ꯇꯤ ꯊꯥꯖꯔꯨꯕꯅꯦ ꯑꯗꯨꯒ ꯏꯇꯩꯃꯗꯤ ꯁꯛꯂꯣꯟ ꯄꯨꯕꯤ ꯑꯣꯏ ꯂꯩꯔꯝꯃꯤꯅꯦ ꯊꯣꯏꯕꯤꯅ ꯀꯩ ꯍꯥꯏꯔꯝꯃꯒꯦ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯕꯣ ꯑꯣ ꯀꯩꯁꯨ ꯍꯥꯏꯔꯝꯗꯦ ꯀꯣ ꯀꯩꯁꯨ ꯍꯥꯏꯗꯦ 이때이면은 토비데 그슈 하이디제 에이 칸가바네 이때이면은 누파 그야드노 토비 요놈이지보 ꯍꯩ ꯂꯥꯡꯅꯨ ꯇꯥꯏꯟꯗꯦꯍꯦ ꯅꯨꯄꯤꯕꯨ ꯐꯥꯒꯤꯗꯧꯅ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛꯇ ꯊꯦꯝꯅꯧꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤꯗꯅ 오 야래 태비루누 야래 에이 셀도 가라 돈 없다 한디로 ꯃꯑꯣꯡ ꯑꯃ ꯌꯦꯡꯖꯦ ꯇꯥꯔꯛꯀꯅꯨ ꯃꯥꯅ ꯌꯥꯔꯁꯨ ꯌꯥꯗ꯭ꯔꯁꯨꯅꯦ ꯅꯪꯒꯤ ꯁꯦꯜꯗꯨꯗꯤ ꯁꯤꯛꯀꯤ ꯋꯥꯠꯇꯅ ꯁꯤꯡꯒꯅꯤ 이때이면아 담모이 똑똑하네 라깜드 담모이 ꯍꯦ ꯅꯄꯥ ꯊꯣꯛꯂꯛꯑꯗꯤ ꯅꯅꯝ ꯁꯣꯏꯗꯅ ꯇꯠꯂꯅꯤ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯗꯅꯤ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ 이마게 쇠부 신나대봐 이마게 쇠부 심도기 칸답세 마시데 나 깜ям 나이제 나진 ям 콩가노 낭낭 ꯅꯪ ꯃꯤ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤ ꯀꯩꯒꯤꯅꯣ 또 어버 야래세 또 ꯅꯪꯅ ꯉꯥꯡꯉꯤꯁꯤ ꯀꯩꯅꯣ 그대로 나이코 파즈나 좀 낭나지
ꯅꯪ ꯑꯣꯐꯤꯁꯇ ꯇꯧꯗꯣ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯊꯣꯛꯄ ꯇꯧꯍꯧꯔꯒꯦ ꯑꯁ ꯁꯠ ꯂꯣꯏꯁꯜꯂꯨ ꯂꯥꯛꯑꯣ ꯅꯪꯁꯨ ꯑꯩ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗ꯭ꯔꯦ ꯁ꯭ꯀꯨꯜꯒ ꯑꯝꯇ ꯆꯠꯂꯣꯏ ꯌꯨꯝꯗꯁꯨ ꯂꯩꯔꯣꯏ ꯑꯩ ꯆꯠꯈꯤꯅꯤ ꯃꯆꯤꯟꯁꯤ ꯌꯦꯡꯉꯨꯅꯦ ꯑꯁ ꯉꯥꯏꯈꯣꯕ ꯑꯝꯇ ꯇꯞꯊꯣꯛꯈꯣꯁꯦ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪ ꯑꯗꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯣꯏꯒꯤ ꯂꯩꯃꯤꯟꯅꯗꯨ ꯁꯔꯨ ꯑꯩ ꯆꯠꯈꯤꯅꯤ ꯍꯩ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯍꯥ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯠꯍꯜꯂꯤ ꯑꯩꯈꯣꯏꯅ ꯑꯩ ꯈꯛꯇꯪ ꯅꯨꯡꯁꯤꯔꯒ ꯑꯩ ꯈꯛꯇꯪꯒꯤ ꯍꯣꯠꯅꯔꯒ ꯌꯥꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯃꯁꯥ ꯑꯃꯗ ꯂꯩꯖꯦ ꯅꯣꯏ ꯅꯣꯡꯃꯗ ꯍꯪꯕ꯭ꯔꯣ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ 이제 토비지 너희 그나노 너희 북젠도 아이 신기하는데 헤이 낭나 또양 빵이도 뭐 가이기누네 낭봐 라오 이몽도 투나 짱고 라오 뭘 봐주네 오피스 떠도 sapiro 탱하니 레이랑 거는 아이 해 할라꾸다 낭 해 레이랑 마봐 낭 그저기 영우 낭 라오세 이몽도 파잖아 와리 사지 라오 라오고 짱고 투로 하이지네 이리 세번이게 도르게 아이는 하기 들로 이렇게 이노 오케이 담배 Uncle, cái nôm tăng giờ kìa bà. yes I'm Leshemba 꽤 하게 Uncle lấy xem bà, thôi bà hôi gì bố, cái nôm mà nó. 토이보 하이디 파이브게 더벅도 봐 이야미 뭐 사더라 ꯃꯄꯥꯗꯣ ꯐꯥꯏꯌꯔ ꯁꯥꯔꯚꯤꯁꯇ ꯂꯩ ꯍꯥꯏꯒꯨꯝ ꯇꯧꯕꯅꯤ 오 아이씨 머시기 동갈 치더니 Ado, ako yung changjang. 노노노노노 머코이도 미임도 정보 야돼 ꯑꯦ ꯀꯩꯒꯤꯅꯣ ꯑꯪꯀꯜ 뭐 용도네 힘싸비 고사비 임장도네 토이바 마빠 마부 이치 카드네 미임도 정방감도 널래랍니고 ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯩꯔꯣ ꯑꯪꯀꯜ yes ꯑꯗꯨꯅ ꯑꯣꯏꯇꯥꯔꯦ ꯊꯣꯏꯕꯅꯤ ꯁ꯭ꯀꯨꯜ ꯀꯥꯔꯛꯇ꯭ꯔꯤꯗꯣ 너희저 돈을 잘라라 아코이는 가는지 딸드네 힘싸비도 토록터나 아코이도 이득 토록 부자이고 저 ꯑꯁ ꯆꯠꯍꯧꯔꯁꯤ ꯆꯠꯂꯣ 뭐하는 사람 강지지 이행원에 떨어지 파래 소이드는 또 에이 화는 ป้า 파우라기고 하이 레시엄바 너 까히노네 낭나 소록지다 시다 나탄다 녹 레라미지부 나오르고 낭보 노노노노노 아이를 시엠바 아이 가운데 녹보는 미워이바 고기 시대이 당네 농구도 미국 커르디 빼는 놈 토코다 봐 understand 호이네 아토보 마팜 마탐 사바 하이범디 레이드나 레이나 아직 카라 헨슬러버 강제 마시 복닝된 운이모 파울디 딴자도 망할로이도 봐 싹놈 토코다 봐 미야 시바 볼레범다 작은 거 노부디 너때다나 오 파래 낭보 한다 보 lep거도 이나트로 예거니 가지고 아니 까니 이나오니까 서포트 도이네 이때 뭐 모양 레이브드기 나나우지 보 lep게네 컨드림네 두부디 아도 낭나네 나테 마기 마팅 암따 빵비다 야드레 그리면 땅 어렵노 헥타 하이비 이때 मरुप अचौब खरा यावसलुरे अस नतै मजी सेल खरा पुथारेने लिसिंग तरामुक्तदि नंगन पांगबिदा याद्रे अथुप मतमदने संदुय हापगा सिंबिगेदा सोइबे याद्रमनिको नत्रदिने आइदि चांगसी सिदोरमनि तौरिजे why not 이래 시에문이다 그동 왜긴 이때 메지보 कैदौङै हाइबो हौजिकिनेबा 오 야니 띠마 아이 푸원도 말은 하자르기 이 띠엠도 사자루기 어떤 파타버스더네 아이 셀지 하바바 짰다 로이레 에라 아이 내 시에문이다 why not saknangna botle pakarani 모이가 만나르누 nangi tawum thokpuda dum tawraga lay lairik tamba lepkan ko ꯑꯁ ꯇꯦꯟꯁꯟ ꯂꯩꯔꯒꯕꯨ ꯀꯃꯥꯏ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯗꯣꯏꯅꯣ ꯄꯨꯄꯨ ꯂꯨ ꯇꯣꯡꯗ ꯌꯥꯎꯈ꯭ꯔꯕ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗꯕꯅꯤ ꯀꯔꯤꯝꯇ ꯈꯜꯂꯨ ꯏꯁꯨꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯁꯤꯅ ꯏꯃꯥꯁꯦ ꯑꯁꯨꯛ ꯌꯥꯝ ꯀꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯄꯨꯄꯨ ꯄꯣꯠꯁꯦꯝ ꯒꯥꯏꯗꯣ ꯇꯧꯁꯟꯈ꯭ꯔꯕ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯑꯁ ꯀꯔꯤꯒꯤ ꯄꯣꯠꯁꯦꯝꯅꯣꯗ ꯀꯣꯛ ꯕꯦꯔꯥ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ ꯀꯣꯛ ꯕꯦꯔꯥ ꯂꯩꯔꯤꯁꯦ ꯑꯃꯠꯇ ꯅꯠꯇꯦꯅꯦꯍꯦ ꯃꯈꯣꯏ ꯑꯅꯤꯃꯛꯅꯤꯅꯦ ꯑꯩ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗ꯭ꯔꯦꯗ ꯄꯨꯄꯨ ꯑꯗꯨꯝꯅ ꯈꯟꯕ ꯍꯧꯅꯗꯦꯀꯣ ꯄꯨꯄꯨ ꯁꯦ ꯁꯤꯅꯅꯦ ꯄꯨꯄꯨꯒꯤ ꯆꯤꯅꯤ ꯌꯥꯎꯗꯕ ꯍꯣꯏ ꯊꯝꯃꯣ ꯊꯣꯏꯕ ꯂꯩꯔꯅꯨ ꯆꯥ ꯊꯛꯁꯤꯁꯦ ꯏꯆꯦ ꯊꯣꯏꯕꯤ ꯅꯪꯒꯅꯦ ꯄꯨꯄꯨꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯑꯩ ꯅꯍꯥꯟꯅ ꯆꯠꯂꯝꯕꯗꯧꯅꯤ
इस नंदी कदाई चत्तोइबा खंगदे अदुम चलमनी तानिंगदेको चा अदुम थाओ ए अमज लाए मोचा नोई हिंग चाबी अम चंगागा नोई लोई चे हाइसे चुम्ब्रो कइनो नोई हाइदुबो अदो क्याम थी सोकेबा कइनो कोक तुम गावइदा नोई मोंगसिदि नहान थांजे नुमितो सनान बीबानी नोयम चौजेन लामी अदुगदी नोई थोगा म्यादा नुपा अम थेंगनी नुपा दुना नोयम द हिंग चाबीम चंगागा नोई बाबाजु नंगजु अस नोई मी लोई चिकतना काम संगम नद्रेन हाई अखोयजु संगुन नुना हापदगी अदुम संगद्रे नुपा दुना हाइदो चुम्मे अदो कमाइन तोइनो राम थी सोके नंगदे हिंचाबी हाइदो अतै कना सुनते एखोई माने कइनो हाजिबो नोई माबु हिंग चाबी ओलबो ओंदेदा हिंचाबी दिन साथीबे वाने अस लोइरे अस आइडी असेंग हिंग चाबी ओरबे निंगदना पखलुरे ऐ लाइक तंब तोगा लोना चखरजिराने खलमनी हेरा अमान खनबा होंदेदा अदु ओरगा अखोय दोइना लेरे लाओदना इ यौहोंगिन बेदाता हाय बेल तागरे संगज लो asiजना मो ओजा क्या ला ओदुइ जानो आइको अम्ता खामो इमा चाक चाराब्रो आई बुरा साद्रिदा साकते सागे हारुबु मौ फत्तबना मोइजिंसे फत्ते मबुक याम फत्ते इमा से लौसलो सिने होटल चंगा चाक चाको सिदी यामी है नंदी नबुक याम फै आई चाक चारुगे चाक मयाम चारुगे याम चाको इमा तंपुक थन चाको थोइबे अंगाबुसि नंगी कनान थोइबे आइगी इमाने सॉरी थोइबे नंग आइबु वारौनुको इचे थोइबी लाइबती बी इचे नौन पंथौ कायन क्रबी जंग पले छेदना क्रबी अंगावी मचा